ꯉꯁꯤꯁꯤꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕꯤ ꯑꯅꯤ ꯆꯥꯛꯀꯧꯖꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯁꯦ ꯍꯧꯔꯖꯤ ꯑꯩ ꯑꯃꯁꯦ ꯌꯥꯎꯋꯦ ꯑꯩ ꯇꯜꯂꯦ ꯍꯦ ꯃꯥ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯇꯜꯂꯦ ꯑꯁꯤ ꯏꯃꯥꯟꯅꯕꯤ ꯅꯠꯇꯦ ꯑꯣ ꯑꯩ ꯈꯟꯖꯟꯒꯦ ꯆꯥꯁꯤ ꯑꯩꯒꯤꯗꯤ ꯂꯩꯅꯥ ꯆꯣꯝꯁꯦ ꯀꯦꯜꯂꯛꯑꯦ ꯁꯤꯗ ꯊꯝꯃꯦ ꯃꯥ ꯑꯩ ꯆꯠꯍꯜꯂꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯃꯥ ꯁꯤꯗꯒꯤ ꯆꯠꯍꯜꯂꯣ ꯌꯥꯔꯦ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯕꯥꯅꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯆꯥꯁꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯥꯅ ꯀꯜꯂꯛꯏꯅꯦ ꯃꯥ ꯆꯠꯍꯜꯂꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯆꯥꯅꯤ ꯑꯩꯗꯤ ꯆꯥꯒꯤꯅꯤ ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯗꯤ ꯑꯩꯅꯅꯦ ꯅꯣꯏꯒꯤꯅꯦꯅꯅꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩꯅꯦꯕꯀꯣ ꯆꯥꯕ ꯍꯧꯔꯁꯤ ꯀꯩꯅꯣ ꯊꯣꯡꯏꯗꯅꯤꯅꯦ ꯀꯩꯅꯣꯅꯦ ꯅꯣꯏꯅꯤ ꯂꯥꯛꯀꯅꯦꯅꯅꯦ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯏꯔꯣꯝꯕ ꯑꯗꯩ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯩ ꯁꯤꯅ ꯀꯤꯍꯣꯝ ꯁꯤꯅ ꯃꯃꯥꯅ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯊꯥꯕ ꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯩ ꯁꯤꯒꯤꯅꯦ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯒꯅꯦ ꯅꯣꯏꯒꯤ ꯆꯥꯅꯕꯅ ꯑꯩꯅ ꯂꯥꯛꯅꯤꯡꯅꯤꯀꯣ ꯐꯖꯅ ꯆꯥꯁꯤꯀꯣ ꯍꯣꯏ ꯇꯣꯏꯅ ꯆꯥꯒꯗꯕꯅꯤꯀꯣ ꯑꯩꯗꯤ ꯉꯥ ꯍꯥꯏꯅ ꯆꯥꯅꯤ ꯆꯥꯎ ꯃꯦꯃꯦꯅꯤ ꯉꯥ ꯆꯥꯎ ꯍꯥꯏ ꯃꯃꯥꯅ ꯉꯥ ꯌꯥꯝ ꯆꯥꯎ ꯍꯥꯏ ꯑꯩꯒꯤꯁꯨ ꯉꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯉꯥ ꯌꯥꯝ ꯆꯥꯔꯒ ꯂꯥꯛꯀꯗꯕ ꯍꯥꯏꯔꯤꯕ ꯂꯧꯔꯣ ꯑꯆꯧꯕ ꯂꯧ ꯑꯣ ꯃꯃꯥꯁꯨ ꯅꯣꯏꯒ ꯄꯨꯟꯅ ꯆꯥꯔꯒꯦꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯑꯩꯒꯤ ꯈꯛꯇꯅꯦ ꯃꯥ ꯂꯧꯍꯟꯕ ꯌꯥꯔꯣꯏ ꯆꯥꯔꯨꯁꯦ ꯅꯁꯟ ꯅꯅꯥꯒꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯥꯔꯨꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯗꯧꯔꯤꯅꯦ ꯍꯥꯎꯕꯅꯤ ꯃꯥꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤꯅꯦ ꯃꯥꯁꯦ ꯃꯥꯅꯅꯦ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯧꯕ꯭ꯔꯥ ꯍꯪꯉꯤꯕ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯂꯣꯠꯈ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒ ꯗꯦꯠ ꯆꯠꯂꯒ ꯃꯥꯅ ꯂꯣꯠꯈ꯭ꯔꯤꯅꯦ ꯗꯦꯠꯅ ꯅꯪꯒ ꯆꯠꯄ ꯑꯩꯅ ꯆꯠꯂꯤꯅꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯨꯁꯜꯂꯒ ꯃꯥꯅ ꯂꯣꯠꯈ꯭ꯔꯤꯕ ꯅꯪꯅ ꯇꯨꯔꯤꯅꯦ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯀꯪꯕꯅꯤ ꯃꯥꯗꯤ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯉꯥꯡ ꯄꯣꯛꯆꯗꯣꯔꯦ ꯃꯥꯅ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯥꯒꯤꯅꯦꯅ ꯍꯥꯏꯕ ꯄꯣꯛꯑꯣ ꯅꯨꯄꯥ ꯑꯃ ꯄꯣꯛꯎꯀꯣ ꯆꯥꯎ ꯅꯦꯅꯦꯅ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯨꯡꯁꯤꯕꯒꯤ ꯅꯦꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯝꯊꯤꯕꯅꯦ ꯏꯔꯨꯁꯨ ꯂꯨꯗꯤ ꯈꯪꯗꯕꯅꯦ ꯅꯪꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯂꯨꯕ꯭ꯔꯥ ꯑꯩꯗꯤ ꯂꯨꯏ ꯑꯩꯗꯤꯅꯦ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯅꯥꯆꯣꯝꯒ ꯊꯤꯜꯂꯒꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯒꯜꯂꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯆꯟꯗꯣꯟ ꯊꯤꯟꯕꯤ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯅꯥꯆꯣꯝ ꯊꯤꯟꯕꯤ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯨꯜꯂꯦ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯂꯣꯏꯅ ꯃꯥꯅ ꯃꯨꯜꯂꯤꯕ ꯃꯨꯜꯂꯨꯔꯅꯨꯀꯣ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯃꯨꯟꯗꯦ ꯏꯔꯣꯝꯕꯁꯨ ꯁꯤ ꯏꯔꯣꯝꯕꯅꯤꯀꯣ ꯏꯔꯣꯝꯕꯕꯨ ꯀꯅꯥꯅ ꯆꯥꯌꯦꯒꯦ ꯉꯥ ꯌꯥꯎꯔꯀꯥꯟꯁꯤꯗ ꯑꯗꯨꯅꯦ ꯑꯩ ꯑꯣꯏꯅ ꯑꯉꯥꯎꯕꯤ ꯑꯣꯟꯈꯤꯗꯧꯔꯦ ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯅꯨꯄꯥ ꯑꯃꯅꯅꯦ ꯀꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ 10 ꯄꯤꯕꯩ ꯐꯣꯇꯣ ꯀꯥꯞꯀꯦ ꯍꯥꯏꯔꯤꯕ ꯑꯩꯅꯅꯦ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯌꯥꯗꯦ ꯂꯩ ꯄꯔꯦꯡ ꯑꯣꯏꯅ ꯍꯨꯄꯤꯌꯣꯅ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯗ ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅꯁꯨ ꯑꯣꯏꯒꯦꯅ ꯍꯤꯖꯟꯕ ꯃꯁꯛ ꯐꯖꯕꯒꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯤꯟꯅꯧꯅꯣ ꯍꯥꯏ ꯃꯥꯗꯤ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯅꯦꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗ ꯑꯩꯅꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯄꯨꯟꯕꯅꯦꯕ ꯑꯗꯣ ꯏꯃꯥꯅꯗꯤ ꯌꯥꯗꯦ ꯅꯪꯗꯤ ꯐꯣꯇꯣ ꯀꯥꯞꯁꯦꯔ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤꯅꯦ ꯅꯨꯄꯥꯅꯅꯦ ꯀꯧꯔꯛꯑꯗꯤ ꯎꯁꯟꯅꯒꯅꯣ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯈꯩꯁꯦ ꯌꯥꯝ ꯐꯠꯇꯦꯌꯦ ꯀꯤꯖꯩ ꯑꯩꯗꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯗꯣ ꯅꯠꯇꯦ ꯀꯅꯥꯅꯣꯝ ꯇꯧꯅ ꯑꯁꯦ ꯇꯧꯁꯟꯅꯔꯤꯅꯦ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯁꯦ ꯃꯥꯅꯅꯦ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯅꯨꯄꯥ ꯄꯤꯌꯣꯅ ꯍꯥꯏꯕ ꯅꯠꯇꯨ ꯅꯠꯇꯅ ꯃꯆꯤꯟ ꯊꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯅꯦ ꯃꯤꯒꯤ ꯖꯒꯣꯏ ꯁꯥꯐꯝꯗ ꯂꯥꯛꯑꯒ ꯖꯒꯣꯏꯁꯨ ꯁꯥꯖꯜꯂꯦ ꯅꯪ ꯁꯥꯐꯝꯗ ꯃꯥꯅ ꯃꯨꯜꯂꯛꯏꯔꯣ ꯍꯣꯏ ꯑꯗꯨꯒ ꯕꯥꯕꯣꯛꯅ ꯀꯅꯥꯗ ꯄꯩꯁꯥ ꯊꯥꯔꯛꯏ ꯈꯪꯕ ꯏꯅꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏꯕ ꯎꯔꯗꯅ ꯅꯦꯅꯦ ꯑꯁꯤꯒꯤꯅꯦ ꯅꯨꯄꯤꯁꯦ
ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯉꯥꯎꯕꯤꯅꯤ ꯂꯩꯀꯥꯏꯁꯤꯒꯤꯅ ꯍꯥꯏꯔꯤꯕ ꯅꯣꯏ ꯄꯥꯕ ꯑꯉꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏ ꯅꯣꯏ ꯄꯥꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯁꯥꯏꯀꯜ ꯍꯨꯔꯥꯜꯂꯒ ꯆꯠꯈꯤꯕꯒꯤꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯨꯔꯥꯜꯂꯤ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯍꯨꯔꯥꯜꯂꯤꯅꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒ ꯍꯨꯔꯥꯟꯕꯅꯤ ꯈꯪꯉꯦꯗꯅ ꯏꯁ ꯑꯗꯨꯗꯤꯅꯦ ꯅꯣꯏ ꯃꯃꯥꯗꯨꯁꯨꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗꯅꯦ ꯆꯦꯟꯗꯕꯤꯗ ꯂꯩꯁꯜꯂꯛꯄꯅꯤ ꯃꯆꯤꯟ ꯌꯥꯊꯤ ꯅꯣꯏ ꯌꯦꯡꯉꯨꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯩꯌꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯑꯦꯗꯅ ꯑꯗꯨꯒ ꯍꯩ ꯃꯍꯤꯒ ꯊꯛꯇꯅ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕꯒ ꯆꯥꯔꯒꯅꯦ ꯐꯝꯃꯀꯥꯟꯗ ꯉꯥꯡꯅꯧꯕꯀꯣ ꯑꯩꯗꯤ ꯍꯩ ꯃꯍꯤ ꯊꯛꯄ ꯌꯥꯝ ꯍꯩ ꯍꯣꯏ ꯍꯣꯏ ꯄꯤꯊꯛꯇꯣꯏꯅꯤ ꯅꯦꯅꯦꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯉꯝꯕꯅ ꯍꯦꯟꯅ ꯐꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯤꯌꯨꯔꯥ ꯗꯨꯅꯤꯌꯥꯁꯦ ꯊꯔꯣꯏꯅ ꯂꯣꯏ ꯂꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯊꯔꯣꯏꯅ ꯂꯣꯏꯅ ꯂꯨꯝꯈꯠꯂꯛꯑꯦ ꯑꯗꯨꯅꯅꯦ ꯂꯧꯕꯨꯛꯇ ꯇꯥꯔꯤꯕ ꯊꯔꯣꯏ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯇꯥꯕ ꯊꯔꯣꯏ ꯁꯨꯛꯁꯨ ꯆꯥꯎꯕꯗꯣ ꯊꯔꯣꯏ ꯅꯤꯡꯄꯥꯛꯄꯤꯗꯣ ꯊꯣꯡꯉ ꯊꯣꯡꯉ ꯆꯥꯊꯣꯛꯀꯗꯕꯅꯦ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯨꯝꯊꯔꯛꯑꯦ ꯂꯨꯞꯈ꯭ꯔꯅꯤ ꯁꯃꯨꯗ꯭ꯔꯗ ꯊꯔꯣꯏ ꯊꯣꯡꯕꯅ ꯍꯦꯟꯅ ꯐꯕꯅꯦ ꯑꯣ ꯍꯌꯦꯡ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯆꯥꯁꯜꯂꯨ ꯑꯩꯗꯤ ꯅꯦꯅꯦꯅ ꯉꯁꯤ ꯄꯤꯖꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯗ꯭ꯔꯥ ꯑꯃꯁꯤꯗꯤꯅꯦ ꯃꯕꯨꯛ ꯐꯠꯇꯕꯤꯅꯤꯅ ꯍꯥꯏꯁꯤꯁꯦ ꯉꯣꯁꯦ ꯅꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯅ ꯍꯥꯏꯗꯦꯅ ꯍꯥꯏꯗꯦ ꯑꯩꯅ ꯍꯥꯜꯂꯦ ꯌꯥꯔꯦ ꯅꯁꯝꯒꯁꯦ ꯍꯨꯒꯠꯁꯤꯁꯦ ꯅꯤꯅꯦꯅꯅꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯤꯅꯦꯅ ꯑꯩꯒꯤ ꯊꯝꯕꯥꯜ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯔꯣ ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯕꯅꯤꯅ ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ ꯀꯩ ꯄꯤꯗꯣꯏꯕ ꯅꯪꯗꯤ ꯅꯌꯨꯝꯁꯨ ꯀꯥꯎꯋꯦ ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯈꯤꯗꯣꯏ ꯑꯩ ꯏꯆꯥ ꯄꯣꯛꯇꯣꯔꯕꯅꯤꯅꯅꯦ ꯑꯩꯒꯤ ꯐꯃꯨꯡꯗꯣ ꯐꯃꯨꯡ ꯑꯉꯥꯡꯅ ꯇꯨꯝꯕꯤ ꯁꯥꯇꯤꯟ ꯈꯟꯕꯤꯗꯣ ꯑꯗꯨ ꯄꯤꯒꯗꯕ ꯍꯣꯔꯦꯟ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯗꯤ ꯅꯣꯏ ꯌꯨꯝꯗ ꯊꯝꯕ ꯂꯩ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯃꯥꯒꯤ ꯃꯆꯥꯒꯤ ꯅꯠꯇꯦ ꯃꯥꯅ ꯇꯨꯝꯅꯕꯅꯦ ꯑꯗꯨꯕꯨꯔꯥ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯦ ꯃꯤ ꯃꯌꯥꯝꯗ ꯆꯠꯂꯦꯗꯅ ꯆꯥꯊꯣꯛꯑꯒ ꯂꯥꯛꯀꯅꯤ ꯃꯥꯁꯦ ꯑꯁꯣꯝꯒꯤ ꯑꯋꯥꯡꯂꯣꯝꯗ ꯍꯅꯨꯕꯤ ꯆꯥꯏꯕꯤ ꯑꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯏ ꯃꯌꯨꯝꯗ ꯃꯥꯗꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯩꯗꯤ ꯆꯥꯏꯕꯤꯒꯤ ꯃꯁꯨꯅꯤꯅ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕꯗꯣ ꯆꯥꯏꯕꯤꯅ ꯅꯝꯊꯤꯕꯒꯤ ꯀꯅꯥꯅ ꯍꯥꯏꯕ ꯅꯪ ꯆꯥꯏꯕꯤ ꯃꯁꯨꯅꯦꯅ ꯆꯥꯏꯕꯤꯅ ꯍꯥꯏ ꯃꯁꯨ ꯂꯩꯖꯩꯅ ꯆꯥꯏꯕꯤꯅ ꯍꯥꯏ ꯆꯥꯏꯕꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯁꯨꯅꯤ ꯑꯃꯅ ꯃꯥꯟꯅꯕꯤꯗꯨꯗꯤ ꯃꯥꯒ ꯂꯥꯛꯀꯅꯨ ꯉꯥ ꯃꯇꯨꯝ ꯌꯦꯟ ꯃꯇꯨꯝ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨꯝ ꯄꯤꯖꯩ ꯑꯩꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯩ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯅꯤꯅꯤ ꯃꯥꯁꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯕꯤ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅꯅꯦ ꯑꯩꯒꯤ ꯔꯣꯁꯟ ꯑꯗꯨꯗꯒꯤꯅꯦ ꯀꯩ ꯃꯥꯏꯗ ꯇꯩꯅꯕ ꯐꯦꯂꯞꯂꯤ ꯂꯩꯕꯤꯔꯒ ꯉꯁꯤꯁꯨ ꯀꯦꯔ ꯂꯥꯛꯏꯁꯤꯅꯦ ꯐꯁꯨ ꯐꯖꯗꯦ ꯀꯦꯔꯤꯅꯦꯅ ꯈꯨꯖꯤꯒ ꯁꯤꯔꯛꯑꯦ ꯌꯥꯝꯅ ꯄꯤꯡꯒꯦ ꯈꯨꯖꯤꯗꯣ ꯁꯅꯥꯏ ꯈꯨꯖꯤꯔꯥ ꯃꯥꯅꯦ ꯑꯁ ꯐꯖꯩꯌꯦ ꯅꯪꯒꯤꯅ ꯀꯩ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯦ ꯑꯌꯨꯛꯇ ꯌꯥꯝ ꯐꯩꯅ ꯃꯥꯏ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯣꯏ ꯃꯌꯨꯝꯗꯅꯦ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯃꯥꯅ ꯄꯥꯝꯖꯩ ꯀꯤꯍꯣꯝ ꯆꯥꯎꯀꯣ ꯃꯥꯅ ꯄꯥꯝꯖꯩ ꯁꯪꯒꯣꯝꯗꯨꯁꯨꯅꯦ ꯏꯁꯤꯡ ꯌꯥꯝ ꯌꯥꯟꯕꯅꯦ ꯃꯣꯏ ꯁꯪꯒꯣꯝꯗꯨꯅꯤꯅꯦ ꯂꯧꯔꯨꯅꯨꯀꯣ ꯁꯪꯒꯣꯝꯗꯨꯗꯤꯅꯦ ꯑꯣꯛꯇꯒꯤ ꯁꯨꯡꯉꯦ ꯑꯣꯛꯇꯒꯤ ꯍꯥꯎꯔꯝꯃꯅꯤ ꯀꯅꯥ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯃꯃꯥꯅꯗꯤꯅꯦ ꯑꯣꯛꯇꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯌꯥꯗꯦ ꯌꯥꯗꯦ ꯀꯅꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯗꯤ ꯂꯣꯏ ꯆꯨꯝꯃꯤ ꯑꯁ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯛꯀꯗꯧꯔꯦꯗ ꯁꯤ ꯌꯧꯁꯜꯂꯗꯤ ꯅꯪ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯏꯕꯦꯝꯃ ꯅꯤꯅꯦ ꯊꯤꯜꯂꯛꯀꯦꯕ ꯑꯩꯒꯤ ꯌꯨꯝꯗꯤꯅꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯣ ꯑꯗꯨꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯨꯗꯤ ꯑꯩꯒꯤꯅꯤꯅꯦ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯑꯩꯅ ꯀꯜꯂꯒ ꯂꯩꯕ ꯑꯦꯔꯤꯌꯥꯅꯦ ꯑꯩꯒꯤ ꯇꯨꯝꯐꯝꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯆꯥꯛ ꯆꯥꯐꯝꯅꯅꯦ ꯏꯅꯦ ꯆꯥꯏꯕꯤ ꯍꯣꯏꯗ ꯆꯥ ꯊꯛꯐꯝꯅ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗ ꯑꯗꯩ ꯑꯩꯒꯤ ꯇꯨꯝꯐꯝꯅꯅꯦ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯩꯗꯤ ꯑꯣꯐꯤꯁ ꯀꯥꯏ ꯈꯪꯕ꯭ꯔꯥ ꯀꯩ ꯑꯣꯐꯤꯁꯇꯅꯣ ꯁꯃꯨ ꯃꯈꯣꯡꯗ ꯑꯣꯐꯤꯁ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯃꯨ ꯃꯈꯣꯡꯒꯤ ꯑꯆꯧꯕ ꯕꯤꯜꯗꯤꯡꯗꯨꯔꯥ ꯅꯠꯇꯦ ꯁꯃꯨ ꯃꯈꯣꯡꯗꯣ ꯑꯗꯨꯃꯛꯇꯗ ꯑꯣ ꯁꯃꯨꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯃꯈꯣꯡꯗ ꯑꯗꯨꯒ ꯏꯕꯦꯝꯃꯗꯤ ꯑꯩꯒꯤꯗꯤ ꯃꯃꯥꯅ ꯆꯠꯄ ꯌꯥꯏꯌꯣ ꯍꯥꯏ ꯑꯩꯗꯤꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯕꯤ ꯂꯩꯁꯥꯕꯤꯅꯦ
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯍꯅꯨ ꯍꯟꯊꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯐꯤꯁ ꯀꯥꯕ ꯍꯥꯏꯁꯤꯗꯕꯨ ꯍꯅꯨꯕꯤ ꯈꯔꯗꯤ ꯀꯥꯔꯝꯅꯤ ꯁ꯭ꯋꯥꯏꯗ ꯅꯪ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨ ꯅꯪ ꯅꯨꯄꯥꯅꯤ ꯆꯨꯝꯃꯦ ꯃꯥꯅꯁꯨ ꯆꯠꯄ ꯌꯥꯗꯦ ꯍꯥꯏ ꯃꯥꯅꯁꯨ ꯆꯠꯄ ꯌꯥꯗꯦ ꯍꯥꯏ ꯑꯩ ꯆꯠꯇꯦ ꯑꯗꯨꯅ ꯃꯥꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤꯅꯀꯣ ꯎꯝ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯀꯦꯁꯣꯔ ꯀꯨꯃꯥꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦꯁꯣꯔ ꯀꯨꯃꯥꯔ ꯀꯧꯕ ꯂꯩꯇꯦ ꯂꯩꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯑꯣꯏꯔꯒ ꯑꯁꯤꯐꯥꯎ ꯈꯪꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦꯁꯣꯔ ꯂꯩꯔꯝꯒꯅꯤ ꯂꯩꯌꯦ ꯅꯦꯅꯦ ꯍꯣꯏꯒꯤ ꯍꯧꯗꯣꯡꯗꯤ ꯂꯣꯏꯕ꯭ꯔꯥ ꯂꯣꯏ ꯍꯧꯗꯣꯡꯗꯤꯅꯦ ꯃꯔꯨꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯦ ꯍꯧꯗꯣꯡꯒꯤ ꯌꯦꯔꯨꯝ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯦ ꯀꯥꯏꯗ ꯆꯥꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯤꯖꯩ ꯅꯨꯡꯇꯤꯒꯤ ꯍꯧꯗꯣꯡꯒꯤ ꯃꯔꯨꯝꯁꯦ ꯅꯨꯡꯇꯤꯒꯤ ꯄꯤꯖꯩ ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ ꯆꯥ ꯐꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯅꯦ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯑꯝꯇ ꯄꯨꯔꯛꯎꯗꯅ ꯑꯩ ꯍꯧꯗꯣꯡ ꯃꯔꯨꯝ ꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯍꯧꯗꯣꯡ ꯃꯔꯨꯝ ꯄꯤꯕꯤꯒꯦ ꯄꯤꯔꯛꯑꯣ ꯍꯦꯛꯇ ꯄꯤ ꯌꯥꯕ꯭ꯔꯥ ꯅꯪ ꯀꯅꯥ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯛ ꯊꯤꯖꯟꯅꯤ ꯍꯥꯏꯕꯗꯣ ꯁꯛ ꯊꯤꯖꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯗꯣꯡ ꯃꯔꯨꯝ ꯆꯥꯅꯤꯡꯉꯦ ꯑꯇꯩ ꯅꯪꯁꯨ ꯊꯤꯔ ꯆꯥꯊꯣꯛ ꯀꯩꯅꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯨꯔꯥꯟꯕꯗꯣ ꯅꯍꯥꯟꯗꯤꯅꯦ ꯁꯟ ꯃꯔꯨꯝ ꯆꯥꯏꯌꯦ ꯁꯟꯁꯦ ꯁꯟ ꯀꯌꯥꯝ ꯃꯔꯨꯝ ꯆꯥꯎꯋꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯩ ꯃꯆꯨ ꯑꯣꯏ ꯑꯗꯨꯗꯤ ꯌꯦꯜꯂꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯗ ꯂꯩꯔꯛꯑꯣ ꯍꯥꯏꯅꯤ ꯑꯗꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯕꯥꯗ ꯁꯟꯗꯣ ꯃꯔꯨꯝ ꯀꯣꯟꯍꯟꯁꯤ ꯁꯟ ꯑꯃ ꯌꯦꯔꯨꯝꯗꯨꯗꯩ ꯊꯣꯛꯂꯛꯅꯕꯅ ꯍꯥꯏꯕꯅꯦꯕ ꯁꯟ ꯃꯔꯨꯝ ꯀꯣꯜꯍꯟꯗꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯆꯥꯊꯣꯛꯑꯁꯦꯅꯅꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯌꯦꯔꯨꯝꯗꯣ ꯍꯧꯗꯣꯛꯈ꯭ꯔꯦ ꯁꯟ ꯃꯔꯨꯝꯗꯣ ꯃꯣꯏ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅꯗꯤ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯗ꯭ꯔꯥ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯒꯅꯤꯅꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯏꯕꯦꯝꯗꯤ ꯀꯣꯂꯦꯖ ꯇꯝꯃꯤꯔꯥ ꯀ꯭ꯂꯥꯁꯅꯦ ꯀ꯭ꯂꯥꯁ 3 ꯇꯝꯃꯤ ꯑꯩ ꯌꯥꯝ ꯇꯝꯃꯤ ꯇꯝꯃꯦ ꯃꯃꯥꯅꯁꯨ ꯍꯥꯏꯌꯦ ꯃꯊꯪ ꯆꯍꯤꯗꯗꯤꯅꯦ ꯀꯣꯂꯦꯖ ꯀꯥꯗꯣꯏꯅꯤ ꯃꯊꯪ ꯆꯍꯤꯗ ꯀꯣꯂꯦꯖ ꯇꯝꯗꯣꯔꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁꯤꯁꯦ ꯑꯉꯥꯡ ꯂꯣꯟ ꯁꯨꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯩꯗꯤꯅꯦ ꯁꯃꯨ ꯃꯈꯣꯡꯗ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯥ ꯃꯥꯒꯤ ꯍꯧꯖꯤꯛꯐꯥꯎ ꯀꯣꯂꯦꯖ ꯇꯝꯃꯤ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯪ ꯌꯥꯔꯦ ꯀꯅꯥꯅ ꯐꯕ ꯍꯥꯏꯒꯦ ꯅꯪ ꯁꯤꯗ ꯅꯪꯗꯤ ꯀꯩꯅꯣ ꯅꯊꯤꯃꯣꯡ ꯌꯥꯔꯣꯏꯗꯤ ꯆꯠꯈ꯭ꯔꯣ ꯅꯦꯅꯦꯅꯗꯤ ꯑꯩ ꯈꯛꯇꯪ ꯆꯥꯛꯀꯧꯕꯅꯦ ꯅꯦꯅꯦ ꯑꯩꯗꯤ ꯊꯪꯒ ꯄꯥꯏꯔꯒ ꯑꯩ ꯀꯦꯕꯤꯗꯨ ꯎꯗ꯭ꯔꯣ ꯑꯩꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕꯩꯅꯤꯅꯦ ꯅꯕꯥꯅꯤꯃꯛꯁꯦ ꯑꯩꯅ ꯂꯣꯏ ꯍꯣꯏ ꯑꯩꯅꯗꯤ ꯍꯦꯟꯕ ꯍꯦꯟꯗꯦ ꯍꯦꯟꯅꯤ ꯍꯦꯟꯗꯦ ꯍꯦꯟꯅꯤ ꯅꯪ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯑꯒ ꯐꯣꯟꯒꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯄꯩꯁꯥ ꯄꯥꯏꯗꯕꯤ ꯂꯥꯏꯅ ꯆꯨꯠꯅꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯄꯩꯁꯥ ꯄꯥꯏꯗꯕꯤ ꯂꯥꯏꯅ ꯆꯨꯠꯅꯕꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯁꯦ ꯌꯥꯅꯤ ꯅꯣꯏꯅꯤꯃꯛ ꯆꯥꯕ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯀꯩꯅꯣ ꯁꯥꯃꯨ ꯃꯈꯣꯡꯗ ꯄꯤꯁ ꯀꯥꯕꯤꯁꯨ ꯂꯣꯏꯔꯕ ꯑꯩꯗꯤ ꯂꯣꯏꯗ꯭ꯔꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯅꯤ ꯅꯠꯇꯦꯌꯦ ꯀꯨꯏꯅ ꯆꯥꯕ ꯇꯧꯍꯩꯗꯦ ꯀꯨꯏꯅ ꯆꯥꯕꯁꯦ ꯑꯍꯟꯅ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯅꯣꯏꯗꯤ ꯑꯩꯈꯣꯏꯅ ꯑꯍꯟꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯗꯥꯏꯅꯦ ꯃꯁꯛꯅꯒ ꯐꯖꯔꯤꯕ ꯐꯖꯅꯕꯅꯤ ꯅꯪꯁꯨ ꯐꯖꯩꯌꯦ ꯅꯥꯆꯣꯡꯒ ꯌꯥꯎꯔꯝꯅꯤ ꯆꯥꯕ ꯂꯣꯏꯅꯕꯅꯤꯅꯦ ꯀꯦꯔꯕ ꯑꯣ ꯑꯗꯨꯗꯤ ꯅꯦꯅꯦ ꯁꯤꯒꯤ ꯑꯔꯦꯝꯕꯈꯩꯁꯦ ꯑꯩ ꯄꯨꯈꯤꯒꯦ ꯀꯩꯒꯤꯅꯣꯗꯅꯦ ꯆꯥꯅꯕꯁꯦ ꯂꯦꯝꯍꯟꯕ ꯐꯠꯇꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯃꯃꯥꯅꯗꯤꯅꯦ ꯂꯨꯈꯥꯛ ꯇꯥꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯉꯥꯏꯈꯣꯕꯀꯣ ꯉꯁꯤꯒꯤ ꯂꯣꯏꯔꯕꯅꯤꯅꯅꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗꯅꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦꯅ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯃꯤ ꯂꯣꯏ ꯍꯧꯒꯠꯅꯈ꯭ꯔꯅꯤ ꯆꯥꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯎꯕꯤ ꯑꯅꯤ ꯆꯥꯛꯀꯧꯖꯕꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯅꯣꯏꯁꯨ ꯑꯃꯃꯝꯗ ꯍꯥꯏꯔꯛꯎꯗꯅ ꯅꯦꯅꯦꯒꯤꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯀꯩꯅꯣ ꯈꯨꯕꯤ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯄꯤꯔꯝꯒꯗꯕ ꯅꯪꯁꯨ ꯍꯥꯏꯔꯛꯎꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯨꯄꯤ ꯃꯌꯥꯝ ꯌꯦꯡꯕꯤꯖꯧ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯁꯦ ꯊꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯅꯨꯄꯥ ꯐꯪꯗꯕꯤꯅꯅꯦ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯣꯏ ꯅꯨꯡꯁꯤꯕꯤꯅꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟ ꯆꯥꯛꯀꯧꯕꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯎꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ
ꯑꯩꯅ ꯚꯤꯗꯤꯑꯣ ꯔꯤꯁꯦꯟꯠꯂꯤ ꯊꯥꯒꯠꯆꯈꯤꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯤꯒꯜꯒꯤ ꯆꯦꯅꯦꯜꯗꯀꯣ ꯑꯗꯣ ꯑꯉꯥꯎꯕꯤ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯅꯣꯁꯦ ꯂꯣꯡ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯁꯥꯖꯔꯒ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯖꯕꯅꯦ ꯀꯦꯔꯦꯛꯇꯔ ꯃꯨꯛꯕꯥꯡ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯀꯦꯔꯦꯛꯇꯔ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛꯀ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯏꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ Bye bye.